मैम कोई हुजिक पिसुम थोंदगी खतंग मखारोमदा लाक्लगा लेबा कोइनासु मैम दा याम तोइना उहनजबा नाम कंसल्टेंट यूरोलॉजी ओपीडी हांदोकपि मफमदो लाक्सरिको अदो मैम ngasi सिंगमेट्री सिना लाइव थाजरक्लिबा असि यामना कोइगी मणिपुरगी हुजिक काचिन कोया सिनबा थोंना चत्तुना हजि रिलीफ सेंटर सिंग अमदि अखोइगी चिनाउ सिंगी मफम चलगा खोइ इसै नोंमाइ थौरम पांथोकलिबा अगी नाव याम नाम नुसिना मैम इनोसेनाइज की वोकलिस्ट हायरा खंगनबिबा कोइ रास अयकपंगी मसागी ओइबा कोइगी कोई यूरिनरी मसागी इसिंग मरीगी लाइन दा हाई तारे नुंग लई हाइबगी केस ता असि साइ खोइदा पाउ फाउबिरकपदि कोइ सिमेट्री सिटी मेंबर ओइबिबा नाम कंसल्टेंट सिगी आई याम डॉक्टर सिगा पाउ फाउनजरगा अपॉइंटमेंट लौरगा लाक्सबनि हाई तारे आई नाउसी मयामगी सेवासु मतुंग मयाम हुजि नाबा या पोंते हुजि नादना कुल्लगा लेबा गी वारी खोइनासु ताजरे दैदा याम बस डॉक्टर सिगी मनाक्ता लागा याम बस नासु खतंग येंहनजरगा नाउसिगी सु मसागी कोइ किडनी दा नुंग लेबा हाइदा किडनी दा नुंग लेबने हाय कयाम लेबनो दे खंगदे दो डॉक्टर की मनाक्ता चंगागा अखोइ इनाउसिगी ngасai हौजिक पुंग मरी दगी ओपीडी हांगबनी को अयुक्तसु दुम हांगबनी मैम नुंथिंगी टाइमिंग ना पुंग मरी दगी हांगबनी नुंथिंगी ओपीडी मतमनि खोइ लाक्चरी सेमतंग येंथोरसिदे खोइ अल्ट्रासाउंड कैका सु लेबनी लो येंथोगा को नुंग दो क्राइम पा लेबनो खोटपनो दो क्याम कुइरगे नुंग लेबगी पाउ खंगिसे कुइरे चही अमा हेला अदे इसै सप चकप खोपददी कमाय तोरे अखोइगी विंटर गुमसे याम नुवाइते विंटर इंगली खुना आम तोरे ला चंगस याम से चंगदोनि सिगी थोंसिदा हांदोगा डॉक्टर लेरमनी को हेलो हाय डॉक्टर सि लेरे रास पुरे हाना मागी केस कैका दम त येंबियुने फोन द सु रिपोर्ट कैका यावे हैबने बको मैम कोई डॉक्टर शांतजित नामैरकपम मैम सु मते याम पांगमने याम बसे कोई सिमेट्री सिगसु मतम सांगना लोइना दुना लाक्लबनी मैम मतें सु लेप्तना पांगबा अदुगा अवाना तारबा मैम सिंगी सु दुम मतें पांगबा हाइतारे डॉक्टर माई केस अमतंग खनबिरो कमाई तौबनो दो अदुगा ऑपरेशन मथौ तागद्रा हिदाकना यागद्रा तो त येंबियुने फोन त लोइ याव माले रास की सेगमेंट तो है सुन उबदने माई साइड सिंग मरी सुमाइना नुंग तारे नुंग तारा लेरे सुमाइना को फुल लिरा बदो फुल लेसोना कने खतंग फुल बेट तब को अदगी मचा मचा हाइतारे किनी मंग नुंग मचा मचा कर को माई से कैल्शियम गुम से कर हेना डिपॉजिट तो हाइतारे कैपेसिटी मा सी लेसे सिदा नुंगम लेरे को सिटी स्कैन सिदा नुंगम लेरे ngawra leido ngawra ले सिना केनो ने से लेसे सिंग मई ले ने को अदे सी माई किनी सुम मचा मचा कर ले सी लौथोक तबदी यारोय ने माई ऑपरेशन तौबा ऑपरेशन से कोइना तौबा लेलगा तौबदम नते कोइना एंडोस्कोपी तौर मखादगी सिगिसे कोइ लौथोनी अदुगा स्वाइदा किनी द मचाम होदगा को लौथोकबे नत्रगना माना पामद्रा सी हुत्पा पामद्रागना सिगी फुलिबसे लौथो बाय तारे को मपान थोपो को प्रॉब्लम रेंगद्रा सिसे खर लै पे नाबो खोप तौब्रा मपान थोपना अदना सि अखोइना प्लान तौबा याबसे सिगी नुंग सिदा लैबा नुंगसे सिदा लैबा नुंगसा लौथोबो को लगी सिना मुरे कापा काइन सु लैबा को अदुदि तुगाइदबा मपान दे रे कापसु याबे याबा को अखोइना सि लौथोकपिरबा अदगी सिवाइन पाइ हापसलगा मपान दे रे कापसु या ऑप्शन से अहो मरी ले हाइतारे तो मा खनब तारे अखोइ पी चैनल काइन लैबा को सिना पी चैनल से खुलगा तौबा हाइतारे को ai sida browser abs lem shape is the yeng sika sida kogi ulise ko sida hullaga sisa amasina smaina lokhok toine ba ko sida tor ko sida gi dung lokhok toine do sida hullaga to ma to be hulla to se risk khadi le ba ko adina gi nung yam chaw ban to ne du ai ba kan to ne di phadom male ai to ri ngai da du si lokhok sengdo ne phadom male nung ge si jam saugat pagi matang ai se recurrence khar le dong male kai no sona kan oina du su ko oina du su sona su wai wai ma chu le se si white rice si nung ne so ina ge kin ne su le ne ba ko aduna recurrent di khar oi dong ma du ko khoina si lo tho yeng ga sa gi si lo tho pi ra se lo tho pi ra ga sa gi ma gi diet ki khara tare ko adum to ga phau si ai adu rasa hangni mom lei khoina sum haidi isai se mayangi performance pi ri ngai da ising am thak pa su tha am dong ma de kai no da ma pan thong ni mo kholing ba ha ba su control tor ka doi ni na adu su doctor yam phatte ne maron da na tra ne ko gi dehydration to was one of the factor ni ko nung sing sa gi के हाइतारे कोई असेंग फॉर्म तो इसी के समानेबा सागी इसिंग मथक्त्र गाना सागी सीमेंट की टाइप मथंग अमगा नमना गिदोनेबा अदुना इसिंग थक्ता गदिं साइ नुंग पिंग आइ ता हक्तोकिदोने इसिंग थक्त्र गदिं सागी सीमेंट फॉर्मेशन तो हाइतारे चौरपा खलपा हाइतारे मागी मथंग चौखलक्तोनेबा सिंग am थक्ता गदि पिंग आइ दा चांगथोपा खलपा तौरगा तागिदोनेबा को माइ खितंग बुदि चावरे दु याम चाव बुदि नते यामना चाव खतप सिदेन चाव खतप सियाम लाइबा को दु याम चाव नते दु
ꯉꯁꯥꯏ ꯀꯤꯗꯅꯤꯗ ꯃꯥꯏ ꯃꯜꯇꯤꯄꯜ ꯂꯩ ꯁꯤꯃ ꯂꯧꯊꯣꯛꯇ ꯌꯥꯔꯣꯏ ꯑꯗꯩ ꯁꯤꯁꯨ ꯑꯩꯈꯣꯏ ꯍꯨꯠꯂꯒ ꯂꯧꯊꯣꯛꯇ ꯌꯥꯔꯣꯏ ꯁꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯅꯨꯡꯁꯦ ꯌꯥꯝ ꯌꯥꯎ ꯂꯩꯔꯦ ꯍꯥꯏꯕ ꯅꯨꯡ ꯃꯀꯨꯞ ꯃꯀꯨꯞ ꯃꯌꯥꯝ ꯌꯥꯎꯕ ꯎꯖꯔꯦ ꯏꯁꯥꯗꯒꯗꯤ ꯀꯩ ꯀꯩ ꯑꯌꯦꯛꯄ ꯊꯤꯟꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯒꯤ ꯁꯨꯝ ꯊꯧꯒꯜ ꯇꯧꯔꯤꯉꯩ ꯃꯔꯛ ꯔꯤꯂꯤꯐ ꯁꯦꯟꯇꯔꯗ ꯑꯗꯩꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯅꯥꯛꯇꯒ ꯁꯨꯝ ꯏꯁꯩ ꯁꯨꯝ ꯁꯛꯄ ꯈꯣꯠꯄ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯌꯥꯝ ꯆꯠꯂꯤꯗꯅ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯔꯥꯁ ꯀꯩ ꯀꯩ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯛꯇꯪ ꯊꯝꯕꯤꯌꯨꯅꯦ ꯅꯨꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅ ꯃꯔꯝꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯍꯧꯔꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯈꯥꯡꯉꯒ ꯊꯤꯜꯂꯛꯄꯩ ꯇꯥꯏꯞꯇ ꯆꯥꯛ ꯂꯥꯎ ꯊꯤꯟꯕꯗꯣ ꯊꯤꯜꯂꯛꯄꯩ ꯇꯥꯏꯞꯇ ꯍꯥꯏ ꯂꯦꯡꯕ ꯌꯥꯗꯕꯤ ꯏꯁꯥꯗ ꯑꯗꯒꯤ ꯋꯥꯁꯨ ꯉꯥꯡꯅꯤꯡꯗꯕꯤ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯇꯥꯏꯃꯤꯡꯁꯤꯗ ꯗꯣꯛꯇꯔ SOS ꯀꯨꯝꯕꯒꯗꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯤ SOS ꯑꯗꯨꯝ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯒꯤ ꯖꯁ ꯅꯥꯕ ꯐꯅꯕ ꯈꯣꯠꯅꯕꯗꯤ ꯂꯩꯌꯦꯕꯀꯣ ꯑꯩ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯔꯤꯉꯩꯗ ꯊꯤꯟꯖꯜꯂꯛꯑꯦ ꯍꯥꯏꯔꯒꯗꯤ ꯃꯥꯗꯤ ꯑꯋꯥꯡꯕ ꯏꯁꯩ ꯉꯥꯛ ꯁꯛꯄꯅꯤꯅ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨ ꯂꯩꯗꯤ ꯂꯩ ꯑꯗꯨꯕꯨ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕꯗꯤ ꯐꯠꯇꯦ ꯃꯁꯤ ꯄꯦꯟ ꯀꯤꯂꯔꯒꯨꯝꯕ ꯀꯥꯞꯄꯁꯦ ꯁꯤꯁꯨ ꯌꯥꯝ ꯇꯣꯏꯅ ꯀꯥꯞꯄꯗꯤ ꯀꯜꯂꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁ꯭ꯋꯥꯃꯤ ꯌꯦꯡꯊꯣꯛꯁꯤ ꯑꯣꯀꯦ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯌꯦꯡꯉꯒ ꯅꯨꯡꯗꯣ ꯀꯅꯥ ꯈꯪꯅꯤ ꯌꯥꯎꯔꯝꯗꯕꯁꯨ ꯍꯥꯟꯅ ꯌꯥꯎꯔꯝꯃꯒ ꯇꯨꯝꯈꯤꯕ ꯑꯣꯏꯔꯕꯗꯤ ꯐꯩꯗꯅ ꯑꯣꯀꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯅꯥꯝ ꯀꯟꯁꯜꯇꯦꯟꯇ ꯗꯣꯛꯇꯔ ꯁꯥꯟꯇꯖꯤꯠꯀꯤ ꯃꯐꯝꯁꯤꯗ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯩꯕ꯭ꯔꯥꯅ ꯍꯪꯕꯤꯔꯛꯈꯤꯕꯅꯤꯀꯣ ꯑꯗꯣ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯩ ꯁꯤꯗ ꯁꯦ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯃꯦꯆꯤꯟ ꯂꯩꯔꯦ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯃꯦꯆꯤꯟꯁꯤ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯅꯥꯎ ꯔꯥꯖꯀꯤ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏ ꯍꯛꯆꯥꯡꯗꯤ ꯎꯠꯂꯧꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯤ ꯍꯧꯖꯤꯛ ꯍꯥꯞꯇꯣꯏꯁꯦ ꯄꯨꯛ ꯅꯥꯆꯦꯞꯇ ꯆꯦꯞꯄꯒꯅꯤꯀꯣ ꯌꯦꯡꯉꯛꯏꯁꯦ ꯔꯥꯁꯁꯦ ꯍꯧꯖꯤꯛ ꯌꯦꯠꯂꯣꯝꯗ ꯆꯦꯞꯄꯒ ꯅꯟꯁꯤꯜꯂ ꯂꯩꯔꯦ ꯀꯤꯗꯅꯤꯒꯤ ꯃꯥꯏꯀꯩꯗ ꯅꯨꯡ ꯂꯩꯕꯗꯣ ꯁꯤꯒꯤꯁꯦ ꯑꯣꯏꯅꯥꯒꯤꯅꯤꯀꯣ ꯑꯣꯏꯅꯥꯒꯤꯗꯤ ꯌꯥꯝ ꯆꯥꯎꯕ ꯑꯣꯏꯗꯦ ꯁꯤ ꯏꯁꯤꯡ ꯊꯛꯑ ꯑꯗꯨꯝ ꯌꯥꯗꯧ ꯃꯥꯜꯂꯦ ꯁꯤꯗ ꯑꯉꯧ ꯑꯉꯧꯕ ꯑꯣꯏꯁꯦ ꯀꯥꯏꯅꯣ ꯃꯆꯥꯗꯣ ꯁꯤ ꯅꯨꯡ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯗꯀꯣ ꯁꯤ ꯑꯣꯏꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗꯗꯤ ꯈꯪꯗꯦ ꯁꯤꯗꯩꯁꯦ ꯁꯤꯗ ꯑꯉꯧ ꯑꯉꯧꯕ ꯑꯣꯏꯁꯦ ꯁꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯣꯏꯅꯥꯗꯤ ꯌꯥꯝ ꯀꯟꯅ ꯏꯁꯤꯡꯗ ꯇꯥꯕ ꯉꯝꯅꯤꯕ ꯍꯤꯗꯥꯛꯇꯤ ꯑꯗꯨꯝ ꯌꯥꯅꯤ ꯑꯣꯏꯅꯥꯒꯤꯁꯤꯀꯣ ꯌꯦꯡꯉꯨ ꯌꯦꯡꯁꯤ ꯑꯗꯩ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯣꯏꯅ ꯄꯦꯁꯦꯟ ꯃꯤꯅ ꯁꯨꯝ ꯍꯪꯕ ꯑꯜꯇ꯭ꯔꯥꯁꯥꯎꯟꯁꯦ ꯑꯇꯩꯒꯤ ꯇꯧꯕ꯭ꯔꯥꯅ ꯑꯗꯣ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯇꯣꯉꯥꯟꯅꯗꯤ ꯇꯧꯗꯦꯀꯣ ꯇꯣꯉꯥꯟꯅ ꯍꯥꯏꯗꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯀ꯭ꯂꯤꯅꯤꯛꯀꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯁꯄꯣꯁ ꯑꯦꯛꯖꯥꯝꯄꯜ ꯕꯥꯕꯤꯅꯥꯗ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯇꯧꯔ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯗꯦ ꯑꯩꯈꯣꯏꯗꯤ ꯖꯁ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯗꯨꯒꯤ ꯑꯣꯏꯅ ꯄꯦꯁꯦꯟꯗꯨꯒꯤ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯈꯪꯖꯅꯕ ꯌꯦꯡꯕꯅꯦꯕ ꯑꯩꯈꯣꯏ ꯌꯥꯝ ꯍꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯈꯪꯖꯅꯕ ꯒꯥꯏꯗ ꯑꯣꯏꯅ ꯒꯥꯏꯗ ꯑꯣꯏꯅ ꯌꯦꯡꯗ ꯌꯥꯗꯕꯅꯤꯅꯀꯣ ꯇꯣꯉꯥꯟꯅ ꯒꯥꯏꯅꯤ ꯂꯧꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯀꯩꯝ ꯂꯩꯇꯦ ꯁꯤꯗ ꯂꯩꯁꯦ ꯃꯥꯒꯤ ꯁꯤꯗ ꯑꯆꯧꯕ ꯌꯥꯎꯕ꯭ꯔꯕ ꯁꯤꯗ ꯁꯣꯝꯇꯪ ꯑꯣꯟꯁꯤꯟꯕꯤꯌꯨꯀꯣ ꯑꯗꯨ ꯊꯦꯡꯕꯤꯌꯨꯀꯣ ꯁꯤꯗ ꯑꯉꯧꯕ ꯑꯃ ꯑꯣꯏꯁꯦ ꯁꯤ ꯀꯤꯅꯤ ꯂꯩꯕ ꯅꯨꯡꯗꯨꯅꯦꯕꯀꯣ ꯑꯆꯧꯕ ꯑꯃ ꯑꯣꯏꯁꯦ ꯁꯤꯗꯩꯁꯤ ꯀꯤꯅꯤ ꯂꯩꯕ ꯅꯨꯡꯗꯨꯅꯤ ꯑꯗꯨꯒ ꯃꯈꯥꯏꯁꯤ ꯃꯥꯏ ꯀꯩꯅꯣꯁꯤ ꯅꯨꯡꯗꯤ ꯂꯩꯔꯒꯁꯨꯅꯦ ꯑꯩꯈꯣꯏ ꯀꯤꯅꯤꯁꯤ ꯌꯥꯝ ꯆꯥꯎꯊꯣꯛꯄ ꯑꯣꯏꯗꯦ ꯃꯁꯤ ꯃꯇꯝ ꯈꯔ ꯉꯥꯏꯕꯅ ꯐꯒꯗ꯭ꯔꯥꯅ ꯈꯜꯂꯤꯕꯅꯤ ꯍꯥꯏꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯗꯕꯤꯗ ꯁꯤꯂꯩꯁꯦ ꯁꯤꯁꯦ ꯅꯨꯡꯅꯦꯕ ꯁꯤꯂꯩꯁꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯈꯥꯗ ꯑꯃꯗꯤ ꯉꯁꯥꯏꯒꯤ ꯑꯗꯨ ꯎꯕꯗꯤ ꯈꯔ ꯋꯥꯅꯦꯕꯀꯣ ꯃꯗꯨ ꯃꯈꯥꯗ ꯑꯃ ꯂꯩꯕꯁꯦ ꯂꯩꯔꯒꯗꯤ ꯀꯤꯅꯤꯁꯤ ꯌꯥꯝ ꯆꯥꯎꯊꯣꯛꯀꯗꯕꯅꯦꯕ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯒꯤ ꯆꯥꯎꯒꯗꯕꯅꯦꯕ ꯌꯥꯝ ꯐꯤꯕꯝ ꯁꯣꯛꯄ ꯑꯣꯏꯗꯦꯕ ꯐꯤꯕꯝ ꯁꯣꯛꯀꯗꯕꯅꯦꯕ ꯑꯗꯨ ꯁꯤ ꯂꯩꯁꯦꯀꯣ ꯁꯤ ꯂꯩꯔꯦ ꯁꯤꯗ ꯑꯃ ꯂꯩꯁꯤ ꯅꯨꯡꯅꯦꯕꯀꯣ ꯁꯤ ꯀꯤꯅꯤ ꯂꯩꯕ ꯅꯨꯡꯅꯦ ꯑꯗꯨꯒ ꯑꯃ ꯃꯈꯥꯗ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖꯅ ꯐꯨꯜꯂꯒꯗꯤ ꯀꯤꯅꯤꯁꯦ ꯐꯖꯅ ꯆꯥꯎꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗ꯭ꯔꯣꯅꯦ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯂꯩꯌꯦꯕ ꯀꯤꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯇꯣꯡꯒꯁꯦ ꯌꯥꯎꯗꯣ ꯑꯗꯨ ꯑꯣꯏꯒꯗꯕꯅꯦꯕꯀꯣ ꯃꯥꯏꯁꯤꯗꯤ ꯆꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯤꯅ ꯃꯁꯤ ꯃꯥꯏꯁꯦ ꯌꯨꯔꯤꯛ ꯑꯦꯁꯤड ꯅꯨꯡ ꯀꯥꯏꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩ ꯈꯜꯂꯤ ꯍꯤꯗꯥꯛ ꯈꯤꯇꯪ ꯍꯤꯗꯥꯛꯅ ꯇꯥꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩ ꯇꯨꯝꯕ ꯌꯥꯕ꯭ꯔꯥ ꯑꯝꯇꯪ ꯌꯦꯡꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯣꯄꯔꯦꯁꯟꯗꯣ ꯇꯧꯔꯒꯁꯨ ꯌꯥꯔꯒꯗꯤ ꯍꯤꯗꯥꯛꯅ ꯍꯥꯟꯅ ꯐꯕ ꯉꯝꯕ꯭ꯔꯥ ꯁꯤꯅꯦꯕ ꯗꯣꯛꯇꯔꯅ ꯍꯥꯏꯕꯤꯔꯤꯁꯦ ꯌꯥꯝ ꯀꯟꯅ ꯍꯥꯏꯗ꯭ꯔꯣꯅꯦ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯤꯅꯤꯁꯤ ꯌꯥꯝ ꯆꯥꯎꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯛꯇꯤ ꯑꯣꯏꯗꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯀꯤꯅꯤꯁꯤ ꯍꯥꯏꯗ꯭ꯔꯣ ꯂꯩꯇꯦ ꯁꯤ ꯅꯨꯡꯕꯨꯗꯤ ꯂꯩꯌꯦꯕꯀꯣ ꯁꯤ ꯅꯨꯡꯁꯤ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯕ ꯈꯣꯠꯄ ꯌꯥꯕꯁꯨ ꯌꯥꯏ ꯁꯤ ꯑꯣꯄꯔꯦꯁꯟ ꯅꯠꯇꯕꯤꯗꯤ ꯌꯥꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯁꯤꯇꯤ ꯁ꯭ꯀꯦꯟ ꯔꯤꯄꯣꯔꯠ ꯉꯁꯥꯏ ꯑꯃ ꯂꯧꯔꯝꯃꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠꯁꯨ ꯑꯃꯇꯪ ꯌꯦꯡꯁꯤꯜꯂꯒ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯍꯥꯏꯗ꯭ꯔꯣꯅ ꯑꯃ ꯂꯩ ꯑꯗꯨ ꯂꯩꯇꯕ ꯌꯥꯝ ꯀꯟꯅ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯈꯤꯇꯪ ꯉꯥꯏꯕꯁꯨ ꯌꯥꯅꯤ ꯆꯨꯝꯅꯇꯪ ꯂꯩꯁꯦ ꯃꯥꯒꯤ ꯀꯩꯅꯣ ꯌꯦꯡꯁꯤ ꯁꯤꯕꯨꯗꯤ ꯀꯩꯅꯣ ꯑꯣꯏꯔꯦ ꯃꯥꯒꯤ ꯅꯨꯡ ꯀꯤꯅꯤꯒꯤꯗ ꯂꯩꯔꯦꯀꯣ ꯌꯥꯝꯕ ꯔꯥꯁꯀꯤ ꯏꯁꯩꯒꯗꯤ ꯑꯗꯨꯝ ꯇꯥꯕ꯭ꯔꯣ ꯃꯔꯛ ꯃꯔꯛꯇ ꯇꯥꯏ ꯏꯅꯣꯁꯦꯟꯥꯏꯁꯀꯤ ꯂꯣꯏ ꯇꯥꯏ ꯏꯅꯣꯁꯦꯟꯥꯏꯁꯀꯤ ꯏꯁꯩ ꯑꯩ ꯏꯁꯩ ꯐꯖꯅ ꯇꯥꯏ ꯃꯣꯏ ꯑꯗꯨꯅꯦ ꯔꯥꯁ ꯈꯪꯕꯤꯔꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯏꯟꯇ꯭ꯔꯣ ꯇꯧꯅꯕ ꯍꯣꯠꯅꯕꯗꯀꯣ ꯌꯥꯝ ꯁꯤ ꯏꯁꯩ ꯁꯛꯄꯅꯦ ꯃꯤ ꯅꯪꯕꯣ ꯍꯥꯏꯕ MLTRꯗꯒꯤ ꯃꯥꯅ MLTR ꯀꯁꯨ ꯇꯧꯕ ꯃꯥ ꯁꯛꯏꯗꯅ ꯑꯩ ꯇꯥꯏꯌꯦꯕ ꯅꯨꯡꯗꯥꯡ ꯌꯦꯡ ꯆꯠꯂꯨꯕꯗꯣ ꯑꯗꯨ ꯁꯛꯑꯦ ꯃꯥ ꯁꯛꯄꯗ ꯑꯩ ꯇꯥꯏ MLTRꯗꯤ ꯀꯩꯁꯨ ꯇꯥꯗꯕꯅꯤꯗ ꯏꯅꯥꯎꯗꯤ ꯀꯩꯁꯨ ꯇꯥꯗꯕꯅꯤ ꯅꯠꯇ꯭ꯔꯥ ꯇꯥꯗꯦꯀꯣ ꯑꯩ ꯐꯖꯅ ꯇꯥꯏ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯀꯩꯅꯣꯗ ꯌꯥꯎꯔꯤꯅꯤ ꯄ꯭ꯂꯦꯂꯤꯁꯇ ꯌꯥꯎꯔꯤꯅꯤ ꯋꯥꯔꯤꯒꯗꯤ ꯁꯥꯍꯧꯕ꯭ꯔꯣ ꯔꯥꯁ MLTRꯒꯤ ꯏꯌꯥꯝꯕꯁꯤꯡꯗꯨꯒ ꯃꯣꯏ ꯁꯥꯎꯋꯦꯗ ꯁꯥꯎꯋꯦ ꯍꯥꯏꯕꯗꯤ ꯃꯤ ꯎꯅꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯃꯣꯏ ꯍꯥꯏꯗꯤ ꯌꯥꯝ ꯆꯥꯎꯋꯤꯅꯦ ꯑꯗꯨꯗꯤ ꯃꯣꯏꯁꯦ ꯉꯥꯏꯈꯣ ꯇꯥꯃꯣ ꯏꯇꯅ ꯇꯧꯋꯦ ꯃꯣꯏ ꯋꯥꯔꯤ ꯈꯔ ꯃꯅꯨꯡꯗ ꯂꯩꯕ ꯃꯥꯜꯂꯦ ꯋꯥꯔꯤ ꯑꯣꯀꯦ ꯑꯦꯌꯔꯄꯣꯔꯠ ꯌꯧꯔꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯈꯔ ꯑꯗꯒꯤ ꯃꯣꯏꯒꯤ ꯐ꯭ꯔꯟꯃꯦꯟꯗꯣ ꯁꯥꯎꯋꯦ
โอเค เที่ยงยามเที่ยงจะได้กินเที่ยงไปทั่วๆเลยนะคุยว่า ꯑꯗꯣ ꯋꯥꯔꯤ ꯈꯔ ꯁꯥꯍꯧꯔꯒꯗꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯎꯅꯕꯁꯦ ꯄꯥꯛ ꯍꯦꯛꯇ ꯐꯪꯗꯧ ꯅꯠꯇꯦꯀꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯒꯔꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯝꯇ ꯎꯖꯒꯦꯕ ꯐꯪꯖꯍꯧꯗꯦ ꯅꯨꯃꯤꯠꯇꯣ ꯅꯣꯏꯗꯤ ꯎꯅꯔꯕꯅꯦ ꯑꯩꯅ ꯎꯅꯈꯤꯕꯗꯤ ꯁ꯭ꯇꯤꯜ ꯍꯔꯠ ꯁ꯭ꯇꯤꯜ ꯍꯔꯠ ꯎꯅꯈꯤ ꯁꯤꯔꯣꯛꯇ ꯎꯈ꯭ꯔꯨꯜꯗ ꯑꯗꯒꯤ ꯅꯖꯔꯦꯠ ꯎꯅꯈꯤ ꯑꯗꯒꯤ ꯑꯦꯛꯁꯇ꯭ꯔꯦꯝꯒꯤ ꯒꯤꯇꯥꯔꯤꯁ ꯅꯣꯡꯃꯗ ꯑꯗꯨꯝ ꯈꯣꯠꯄ ꯃꯣꯏꯒ ꯁꯨꯝ ꯄꯔꯐꯣꯔꯝ ꯇꯧꯃꯤꯟꯅꯕꯒꯤ ꯃꯪꯂꯥꯟꯒꯁꯦ ꯑꯗꯨꯝ ꯂꯩꯔꯒꯅꯤꯀꯣ ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯊꯤ ꯆꯥꯎꯅ ꯑꯃꯨꯛꯇꯪ ꯑꯩꯅ ꯁꯛꯑ ꯃꯣꯏ ꯑꯝꯇꯪ ꯊꯤꯟꯊꯔꯛꯑꯗꯤ ꯀꯥꯏꯅ ꯃꯣꯏ ꯍꯥꯟꯅꯗꯤ ꯁꯛꯑꯒ ꯂꯩꯔꯦ ꯐꯤꯗꯣ ꯑꯝꯇꯪ ꯀꯥꯏ ꯐꯤ ꯑꯃ ꯑꯗꯥꯏꯗ ꯂꯩ ꯌꯦꯡꯁꯦ ꯅꯪ ꯇꯧꯔꯒꯁꯨꯅꯦ ꯏꯁꯀꯦꯟꯗꯣ ꯑꯝꯇꯪ ꯇꯧꯔꯒ ꯔꯤꯄꯣꯔꯠꯇꯣ ꯑꯝꯇꯪ ꯀꯂꯦꯛ ꯇꯧꯁꯤꯟꯕꯤꯔꯛꯑꯣ ꯌꯥꯔꯦꯀꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯀꯣ ꯐꯝꯂꯥ ꯄ꯭ꯔꯤꯁꯀ꯭ꯔꯤꯞꯁꯟ ꯂꯥꯛꯑꯅꯤ ꯗꯤꯖꯤꯇꯦꯜꯒꯤ ꯀꯩꯗꯣ ꯍꯥꯏꯗꯤ ꯃꯥꯏ ꯑꯣꯀꯦ ꯔꯤꯄꯣꯔꯠ ꯑꯃ ꯁꯤꯒꯤ ꯃꯥꯒꯤ ꯗꯤꯖꯤꯇꯦꯜ ꯖꯦꯅꯦꯔꯦꯁꯟ ꯇꯧꯕꯅꯦ ꯉꯁꯥꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯀꯩꯀꯥ ꯂꯣꯏ ꯍꯥꯞꯄꯦꯀꯣ ꯔꯥꯁ ꯑꯌꯦꯛꯄꯝ ꯆꯦ ꯆꯥꯡꯒꯨꯝꯕ ꯈꯨꯜꯂꯦ ꯈꯣꯠꯂꯦ ꯍꯥꯏ ꯇꯥꯔꯒꯁꯨꯅꯦ ꯂꯣꯏꯅꯃꯛ ꯗꯤꯖꯤꯇꯦꯜ ꯉꯥꯛꯇ ꯑꯣꯏꯌꯦꯕ ꯍꯥꯏꯗꯤ ꯁꯤꯒꯤꯁꯦ ꯆꯦ ꯌꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯔꯥꯁꯅ ꯃꯊꯪꯗ ꯑꯩ ꯆꯦꯁꯤ ꯃꯥꯡꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯊꯤ ꯈꯪꯗꯦ ꯍꯥꯏꯔꯁꯨ ꯆꯦ ꯂꯣꯏ ꯌꯥꯎꯔꯝꯗꯣꯏꯅꯦꯕ ꯔꯥꯁꯀꯤ ꯃꯃꯤꯡ ꯈꯪ ꯊꯥꯕꯗ ꯇꯛ ꯊꯥꯕꯗ ꯅꯪ ꯅꯪ ꯊꯣꯛꯂꯛꯑꯅꯤ ꯑꯦꯅꯤꯋꯦ ꯏꯟꯇꯔꯅꯦꯠꯄꯨ ꯑꯦꯛꯁꯦꯁ ꯇꯧꯕ ꯐꯪꯕ ꯑꯗꯣ ꯌꯥꯝꯅ ꯑꯩꯅ ꯈꯪꯖꯅꯤꯡꯕ ꯑꯃ ꯂꯩ ꯍꯪꯖꯅꯤꯡꯕ ꯑꯃ ꯔꯥꯁ ꯃꯦꯗꯤꯁꯤꯇꯤꯁꯨ ꯌꯥꯝꯅ ꯂꯩꯕꯤꯔꯤꯅꯦꯕ ꯏꯟ ꯀꯦꯁ ꯇꯧ ꯇꯥꯔꯒꯗꯤ ꯔꯥꯁꯀꯁꯨ ꯃꯃꯤꯡ ꯃꯥꯟꯅꯔꯦ CMSC ꯀꯥꯔꯠꯀꯤ ꯌꯥꯕꯁꯨ ꯔꯥꯁꯇ ꯑꯌꯥꯝꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦꯀꯣ CMSC ꯀꯥꯔꯠ ꯂꯧꯊꯣꯛꯄꯤꯕ ꯐꯩ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯑꯝꯇꯪ ꯊꯝꯖꯒꯦ ꯃꯗꯨꯗꯤ CMST ꯀꯥꯔꯠ ꯂꯧꯊꯣꯛꯑ ꯊꯝꯕꯤꯌꯨꯀꯣ ꯅꯥꯕ ꯍꯥꯏꯁꯦ ꯇꯝ ꯉꯝꯗꯦꯀꯣ CMSC PMGY ꯂꯧꯊꯣꯛꯄ ꯌꯥꯔꯒꯗꯤ ꯑꯗꯨ ꯑꯣꯏꯅ ꯂꯧꯊꯣꯛꯄꯤꯕ ꯑꯗꯣ ꯄꯩꯁꯥꯁꯤ PMGYꯅ ꯍꯦꯟꯅ ꯈꯔ ꯍꯦꯟꯅ ꯐꯪꯉꯦ ꯆꯥꯎꯋꯦ ꯄꯦꯁꯦꯟꯗ ꯋꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ PMGY ꯇꯥꯔꯒꯦꯠ ꯇꯧ ꯍꯤꯗꯥꯛ ꯅꯠꯇ ꯈꯔ ꯄꯤꯔꯛꯀꯦ ꯔꯥꯁꯀꯤꯁꯤꯀꯣ ꯈꯔ ꯉꯥꯏꯔꯤꯉꯩꯗ ꯍꯤꯗꯥꯛꯁꯨ ꯆꯥꯔꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯑꯗꯨꯒ ꯍꯥꯟꯅ ꯔꯤꯄꯣꯔꯠ ꯑꯃ ꯁꯤꯇꯤ ꯁ꯭ꯀꯦꯟ ꯇꯧꯕꯗꯣ ꯔꯤꯄꯣꯔꯠꯇ ꯀꯂꯦꯛꯁꯟ ꯌꯥꯝꯕꯁꯦ ꯌꯥꯝ ꯐꯕ ꯗꯣꯛꯇꯔꯅꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯗꯣꯛꯇꯔ ꯁꯥꯟꯇꯖꯤꯠꯁꯤ ꯍꯥꯏ ꯀꯩꯅꯣ ꯌꯥꯝꯕꯅ ꯃꯤ ꯌꯥꯝ ꯅꯨꯡꯁꯤꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯈꯪꯗꯦꯗ ꯄꯛꯅꯨꯡ ꯅꯨꯡꯁꯤꯕꯤꯕꯅꯤ ꯑꯩ ꯁꯛꯁꯤꯗ ꯑꯣꯏꯕꯖꯥꯠꯂ ꯀꯥꯏ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯄꯦꯁꯦꯟꯒꯤꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯨꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯅ ꯇꯧꯕ ꯍꯥꯏꯗꯤ ꯑꯁꯦꯡꯕ ꯍꯥꯏꯔꯒꯗꯤ ꯄꯦꯁꯦꯟꯁꯦ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯃꯣꯏ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯔꯣꯏꯕ ꯃꯥꯅꯦ ꯑꯅꯥꯕ ꯂꯩꯇ꯭ꯔꯒꯗꯤ ꯗꯣꯛꯇꯔꯁꯨ ꯂꯩꯔꯔꯣꯏ ꯍꯥꯏꯔꯒꯗꯤ ꯑꯩ ꯂꯩꯔꯝꯃꯣꯏꯁꯤꯀꯣ ꯃꯌꯥꯝꯗꯨꯒꯤ ꯁꯦꯕꯥ ꯇꯧꯒꯦꯅ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯂꯧꯕ ꯊꯣꯛꯄ ꯈꯔꯗꯤ ꯂꯧꯅꯤ ꯃꯇꯦꯡꯗꯣ ꯀꯥ ꯍꯦꯟꯅ ꯂꯧꯕ ꯈꯣꯠꯄ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯥꯅꯤ ꯌꯥꯅꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯒ꯭ꯔꯥꯎꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯑꯅꯤꯀꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯗꯣ ꯆꯦꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯗꯤꯖꯤꯇꯦꯜ ꯑꯣꯏꯕ ꯃꯌꯥꯝꯅꯁꯨ ꯑꯌꯨꯛꯀꯤ ꯃꯇꯝꯗ OPD ꯇꯥꯏꯃꯤꯡꯗꯣ ꯄꯨꯡ ꯀꯌꯥ ꯄꯨꯡ 6:30ꯗꯩꯅ ꯄꯨꯡ 7:30ꯐꯥꯎ ꯌꯦꯡꯉꯤ ꯅꯨꯡꯊꯤꯟꯁꯨ ꯈꯔ ꯌꯦꯡꯉꯦꯕꯀꯣ ꯅꯨꯡꯊꯤꯟꯁꯤꯅ ꯑꯃꯨꯛ ꯍꯦꯛ ꯑꯣꯄꯔꯦꯁꯟꯒ ꯂꯩꯕꯅꯤ나 4:00ꯗꯩꯗꯤ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯌꯥꯝꯕ ꯅꯨꯡꯊꯤꯟꯗ ꯌꯦꯡꯉꯒꯗꯤ ꯍꯥꯟꯅ ꯐꯣꯟꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯋꯥꯆꯦꯞ ꯊꯥꯕꯤꯔꯒꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯗꯤ ꯈꯣꯡ ꯌꯥꯝ ꯌꯥꯝꯃꯟꯕꯅꯤꯅ ꯄꯥꯏꯊꯣꯛꯈꯤꯅꯤꯕ ꯁꯪꯗꯕꯁꯨ ꯌꯥꯎꯋꯦꯕ ꯉꯁꯥꯏꯗꯤ ꯃꯣꯏ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯐꯣꯟ ꯇꯧꯔꯛ ꯑꯅꯤꯗꯅꯤ ꯐꯣꯟ ꯇꯧꯔꯛꯑꯦ ꯈꯔ ꯉꯟꯅ ꯂꯥꯛꯀꯦꯅ ꯃꯤ ꯑꯃꯃꯨꯛ ꯂꯥꯛꯁꯟꯗꯅ ꯑꯩꯕꯨ ꯂꯥꯌꯦꯡꯕꯤꯈꯤꯕ ꯃꯕꯨꯛ ꯆꯝꯕ ꯗꯣꯛꯇꯔꯅꯤ ꯍꯥꯏꯔꯤꯌꯦ ꯑꯗꯨꯅꯦ ꯆꯝꯕ ꯈꯛꯇ ꯅꯠꯇꯦ ꯃꯤꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝ ꯄꯥꯡꯕꯅꯤꯀꯣ ꯏꯌꯥꯝꯕ ꯁꯥꯟꯇꯖꯤꯠꯁꯦ ꯗꯣꯛꯇꯔ ꯁꯥꯟꯇꯖꯤꯠ ꯑꯗꯨꯒ ꯌꯥꯝ ꯐꯕ ꯗꯣꯛꯇꯔꯅꯤ ꯑꯩꯁꯨ ꯌꯦꯡꯈ꯭ꯔꯦ ꯑꯗꯨꯅ ꯀꯃꯦꯟꯁꯦ ꯁꯨꯃꯥꯏꯅ ꯄꯣꯖꯤꯇꯤভ ꯀꯃꯦꯟ ꯌꯥꯝ ꯂꯥꯛꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯒꯤ ꯗꯣꯛꯇꯔꯁꯤꯒꯤ ꯑꯩꯈꯣꯏꯅꯁꯨ ꯃꯃꯥꯡꯗ ꯑꯦड्ꯁ ꯃꯌꯥꯝ ꯊꯥꯒꯠꯆꯈꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯤꯅꯤ ꯍꯥꯏꯗꯅ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯄꯣꯖꯤꯇꯤভ ꯐꯤꯗꯕꯦꯛ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯤ ꯁꯤꯁꯤꯃꯗꯤ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯦꯕ꯭ꯔꯤ ꯗꯣꯛꯇꯔ ꯈꯨꯗꯤꯡꯃꯛꯀꯤ ꯃꯪꯂꯥꯟ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯦꯕ꯭ꯔꯤ ꯄꯦꯁꯦꯟ ꯈꯨꯗꯤꯡꯃꯛꯇꯒꯤ ꯄꯣꯖꯤꯇꯤভ ꯐꯤꯗꯕꯦꯛ ꯂꯥꯛꯄꯁꯦ ꯑꯗꯨꯅ ꯌꯥꯝ ꯆꯥꯎꯅ ꯐꯪꯕ ꯑꯦꯀꯝꯄ꯭ꯂꯤꯁꯃꯦꯟꯅꯤ ꯍꯥꯏꯕ ꯇꯥꯏꯅꯦ ꯍꯥꯏꯗꯤ ꯍꯦꯛꯇ ꯐꯪꯕ ꯍꯦꯛꯇ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯕ ꯄꯦꯁꯦꯟ ꯈꯨꯗꯤꯡꯃꯛꯀꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯍꯥꯏꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯣꯖꯥ ꯃꯌꯥꯝ ꯇꯥꯟꯅꯔꯤꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯁꯨ ꯍꯩꯇꯕ ꯈꯣꯠꯇꯕ ꯑꯗꯨꯝ ꯌꯥꯎꯔꯛꯇꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨ ꯑꯣꯖꯥ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯅꯤꯌꯔ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯒꯚꯔꯟꯃꯦꯟꯇ ꯑꯣꯏꯔꯒꯁꯨ ꯑꯃꯗ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯥꯟꯅꯕꯗꯤ ꯑꯩꯈꯣꯏꯁꯦ ꯃꯤ ꯌꯥꯝꯗꯕ ꯍꯥꯏꯇꯥꯔꯦ ꯌꯣꯒꯥꯁꯤꯁꯤ ꯃꯤ ꯁꯦꯡꯅ ꯍꯥꯏꯔꯗꯤ 10ꯐꯥꯎꯇꯅꯤ ꯂꯩꯔꯤꯁꯦ ꯈꯔ ꯈꯪ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯃꯔꯛꯇ ꯌꯦꯡꯊꯤꯅꯕ ꯌꯥꯗꯦꯕ ꯃꯥꯅꯦ ꯃꯤꯁꯤ ꯌꯥꯝꯗꯕꯅꯤꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦꯀꯣ 2.5 liters per day ꯊꯛꯑꯣ 2.5 liters ꯁꯦ ꯏꯟꯁꯥꯡ ꯃꯍꯤꯗꯣ ꯌꯥꯎꯗꯦꯀꯣ ꯌꯥꯎꯗꯦ ꯈꯪꯖꯜꯂꯦꯀꯣ ꯏꯟꯁꯥꯡ ꯃꯍꯤ ꯌꯥꯎꯗꯦ ꯑꯇꯣꯞꯄ ꯀꯣꯜ ꯗ꯭ꯔꯤꯡ ꯀꯣꯐꯤ ꯑꯝꯇ ꯌꯥꯎꯗꯦꯀꯣ ꯁꯤ ꯑꯩꯅ ꯌꯥꯝ ꯀꯟꯐ꯭ꯌꯨꯁ ꯆꯠꯄ ꯑꯦꯔꯤꯌꯥꯅꯦ ꯗꯣꯛꯇꯔꯅꯁꯨ ꯀ꯭ꯂꯤꯌꯔ ꯇꯧꯕꯤꯔꯦ ꯏꯁꯤꯡꯗꯣ ꯄꯤꯌꯣꯔ ꯋꯥꯇꯔꯗꯣ ꯑꯗꯨꯗꯨꯃ ꯆꯥꯕ ꯌꯥꯕ ꯆꯥꯕꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯂꯣꯏ ꯆꯥꯕ ꯌꯥꯏ
ꯑꯗꯨ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏ ꯁꯄꯣꯁ ꯈꯥꯃꯦꯟꯁꯤꯟꯕꯁꯦ ꯀꯤꯂꯣ ꯑꯃ ꯆꯠꯁꯤꯜꯂꯗꯤ ꯅꯥꯗꯣꯏꯅꯦ ꯑꯃꯅꯤ ꯆꯥꯕ ꯀꯩꯝ ꯆꯤꯀꯟ ꯄꯤꯁ ꯑꯃꯅꯤ ꯆꯥꯕ ꯀꯩꯝ ꯀꯥꯏꯗꯦ ꯕꯦꯂꯦꯟꯁ ꯑꯗꯨꯝ ꯆꯥꯁꯦ ꯀꯩꯅꯣꯁꯦ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯅꯨꯡ ꯁꯧꯒꯠꯄ ꯁꯤꯗꯩ ꯁꯨꯡꯆꯥ ꯆꯥꯖꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯨ ꯆꯥꯎꯔꯅꯨ ꯏꯁꯥꯅ ꯍꯩꯅꯗꯕ ꯈꯔꯗꯤ ꯂꯩꯅꯦꯕ ꯃꯤꯅꯁꯨ ꯊꯤꯡꯉꯤꯅ ꯅꯨꯡ ꯂꯩꯇꯥꯔꯗꯤ ꯁꯒꯣꯜ ꯍꯋꯥꯏ ꯆꯥꯒꯅꯨ ꯑꯇꯣꯞꯄ ꯀꯩꯀꯩꯒꯨꯝꯕ ꯄꯥꯟꯒꯨꯝꯕꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦꯀꯣ ꯌꯨꯔꯤꯛ ꯑꯦꯁꯤꯗ ꯀꯨꯝꯕꯗ ꯀꯣꯕꯤ ꯄꯥꯟꯗꯤ ꯆꯥꯗꯦ ꯀꯣꯕꯤꯁꯨ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯉꯁꯥꯏꯗꯣ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯆꯥꯕ ꯌꯥꯏꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯊꯤꯡꯕꯁꯤꯁꯨ ꯐꯠꯇꯦꯕ ꯊꯤꯡꯕ ꯍꯥꯏꯕꯗꯤ ꯑꯗꯨ ꯆꯥꯕ ꯌꯥꯗꯦ ꯑꯗ ꯆꯥꯕ ꯌꯥꯗꯦ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯑꯗꯨꯝ ꯈꯔ ꯈꯔꯗꯤ ꯆꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯦꯟꯗꯤ ꯏꯁꯤꯡ ꯊꯛꯄꯗꯨꯅꯦ ꯏꯁꯤꯡꯒ ꯊꯨꯝꯍꯟꯗꯕ ꯏꯁꯤꯡꯒ ꯌꯥꯔꯤꯈꯩ ꯑꯣꯛꯁꯥꯒꯨꯝꯕ ꯈꯔ ꯔꯦꯠ ꯃꯤꯠꯀꯨꯝꯕ ꯆꯥꯗꯕ ꯁꯟꯁꯥꯒꯨꯝꯕ ꯆꯥꯗꯕ ꯌꯥꯝ ꯀꯟꯅ ꯂꯩꯕ ꯃꯥꯜꯂꯦ ꯁꯨꯃꯥꯏꯁꯦ ꯖꯦꯅꯔꯦꯠ ꯇꯧꯔꯦꯀꯣ ꯁꯤ ꯂꯩ ꯍꯤꯗꯥꯛ ꯑꯩ ꯍꯤꯗꯥꯛꯁꯦ ꯀꯩꯅꯣꯅꯦ ꯑꯩꯅꯁꯨ ꯑꯣꯐꯔ ꯄꯤꯅꯦ ꯍꯥꯏꯈꯤꯕꯗꯣ ꯅꯍꯥꯟ ꯂꯥꯎꯊꯣꯛꯈꯤꯔꯦꯗꯅ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯁꯨ ꯌꯥꯝ ꯇꯣꯏꯅ ꯑꯩꯈꯣꯏꯅ ꯂꯥꯛꯄꯤꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦꯕ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯃꯤꯟꯅꯔꯤꯕ ꯉꯥꯛꯇꯅꯤ ꯍꯤꯗꯥꯛ ꯀꯝꯄ꯭ꯂꯤꯃꯦꯟꯇꯔꯤ ꯑꯣꯏꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯦꯕ꯭ꯔꯤ ꯄꯦꯁꯦꯟ ꯈꯨꯗꯤꯡꯒꯤ ꯄꯤꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅ ꯀꯝꯄ꯭ꯂꯤꯃꯦꯟꯇꯔꯤ ꯍꯤꯗꯥꯛꯁꯤꯁꯨ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯗꯣꯛꯇꯔ ꯁꯥꯟꯇꯖꯤꯅ ꯄꯤꯕꯤꯕ ꯅꯨꯡ ꯇꯥꯟꯅꯕ ꯍꯤꯗꯥꯛꯅꯤꯀꯣ ꯁꯤꯃ ꯅꯨꯡ ꯇꯥꯟꯅꯕ ꯍꯤꯗꯥꯛ ꯀꯝꯄ꯭ꯂꯤꯃꯦꯟꯇꯔꯤ ꯑꯣꯏꯅ ꯄꯤꯕꯅꯤ ꯁꯤ ꯀꯝꯄ꯭ꯂꯤꯃꯦꯟꯇꯔꯤ ꯌꯣꯟꯕ ꯅꯠꯇꯦꯀꯣ ꯀꯩꯅꯣꯝ ꯈꯜꯂꯝꯒꯅꯤ ꯃꯌꯥꯝ ꯋꯥꯈꯜ ꯂꯥꯟ ꯈꯜꯂꯛꯀꯅꯨ ꯋꯥꯈꯜ ꯂꯥꯟ ꯈꯟꯖꯕꯤ ꯃꯌꯥꯝꯅꯤꯅ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯍꯥꯏꯇꯥꯔꯦ ꯀꯣ ꯅꯨꯡꯁꯤ ꯈꯨꯗꯣꯜꯅꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯤꯕꯅꯤ ꯍꯥꯏ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯇꯧꯕꯤꯕꯅꯤ ꯑꯗꯣ ꯁꯤ ꯍꯤꯗꯥꯛꯁꯦ ꯆꯥꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯌꯥꯝꯕ ꯁꯥꯟꯇꯖꯤꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩ ꯏꯅꯥꯎꯗ ꯊꯝꯖꯅꯤꯡꯉꯤꯁꯤ ꯅꯥꯕ ꯌꯥꯗꯦ ꯔꯤꯂꯤꯐ ꯁꯦꯟꯇꯔꯁꯤꯡꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯏꯁꯩ ꯊꯋꯥꯏ ꯇꯥꯅ ꯑꯩꯈꯣꯏ ꯑꯔꯤꯕ ꯑꯅꯧꯕ ꯏꯁꯩ ꯏꯪꯂꯤꯁꯀꯤ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯔꯩ ꯑꯔꯩꯕ ꯅꯝꯕꯔꯁꯤꯡ ꯅꯩꯈꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯑꯋꯥꯕ ꯀꯥꯎꯊꯣꯛꯄꯤꯔꯝꯕ ꯁꯤꯁꯨ ꯂꯥꯏꯌꯦꯡ ꯃꯈꯜ ꯑꯃꯅ ꯗꯣꯛꯇꯔ ꯅꯠꯇ꯭ꯔꯅꯦ ꯃꯌꯥꯝꯅ ꯍꯥꯏꯅꯩꯌꯦ ꯗꯣꯛꯇꯔ ꯃꯤ ꯂꯥꯏꯌꯦꯡꯕ ꯍꯥꯏꯁꯤꯕꯨ ꯍꯤꯗꯥꯛ ꯈꯛꯇꯅ ꯌꯥꯕ꯭ꯔꯥꯅꯦ ꯏꯁꯩ ꯍꯥꯏꯁꯤꯁꯨ ꯂꯥꯏꯌꯦꯡ ꯃꯈꯜ ꯑꯃꯅꯤ ꯈꯇꯪ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯅꯁꯨ ꯄꯦꯁꯦꯟꯁꯦ ꯂꯥꯛꯄ ꯀꯥꯟꯗꯀꯣ ꯍꯥꯏꯗꯤ ꯋꯦꯜꯀꯝꯒꯨꯝꯕ ꯐꯖꯅ ꯇꯧꯕꯤꯕ ꯑꯗꯒꯤ ꯄꯦꯁꯦꯟꯁꯦ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯔꯦꯄꯣꯔꯠ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯂꯨꯅ ꯇꯧꯕ ꯀꯥꯟꯗ ꯇꯪꯈꯥꯏꯗꯤ ꯐꯩ ꯑꯩ ꯑꯗꯨꯝ ꯈꯪꯉꯦꯕ ꯌꯦꯡꯉꯦꯅꯦ ꯑꯩꯈꯣꯏꯁꯨ ꯄꯦꯁꯦꯟꯁꯦ ꯌꯥꯝ ꯊꯦꯡꯅꯔꯦ ꯁꯥꯎꯔ ꯂꯥꯛꯄꯁꯨ ꯍꯣꯏ ꯏꯁꯧ ꯂꯥꯡꯉ ꯂꯥꯛꯄꯒꯁꯦ ꯑꯩꯅ ꯅꯣꯡꯃ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯕ ꯌꯥꯎꯈ꯭ꯔꯦ ꯄꯦꯁꯦꯟ ꯑꯃ ꯄꯨꯡ 10 ꯑꯗꯥꯏ ꯂꯥꯛꯄ ꯍꯥꯏꯁꯦ ꯌꯥꯝ ꯊꯦꯡꯉꯕꯅꯦ ꯌꯦꯡꯉꯔꯣꯏꯅ ꯁꯨꯝ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯌꯦꯡꯉꯔꯣꯏ ꯍꯌꯦꯡ ꯂꯥꯛꯑꯣ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯗꯅꯀꯣ ꯑꯩꯅꯗꯤ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯕ ꯑꯁꯦꯡꯕꯗꯤ ꯋꯥꯏꯅꯗꯤ ꯍꯥꯏꯔꯗꯤ ꯐꯥꯒꯤ ꯇꯧꯅꯤꯀꯣ ꯃꯣꯏꯅ ꯐꯥꯒꯤꯅꯦ ꯈꯟꯗꯕꯗꯣ ꯐꯥꯒꯤꯁꯨ ꯀꯥꯏ ꯇꯧꯕꯤꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯁꯤरिꯌꯁ ꯑꯣꯏꯕꯁꯨ ꯌꯥꯗꯦꯕ ꯂꯥꯏꯐꯁꯦ ꯑꯁꯦꯡꯕ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯑꯗꯣ ꯁꯤꯒꯤ ꯒꯨꯂꯤꯈꯩꯁꯦ ꯄꯨꯡ ꯀꯌꯥꯗ ꯆꯥꯕꯅꯣ ꯀꯃꯥꯏ ꯇꯧꯕꯅꯣ ꯌꯥꯝ ꯅꯥꯔꯒꯗꯤ ꯁꯤꯁꯤꯅ ꯄꯦꯟꯀꯤꯂꯔꯅꯦꯕꯀꯣ ꯌꯥꯝ ꯅꯥꯔꯒꯗꯤ ꯆꯥꯔꯣ ꯌꯥꯝ ꯅꯥꯔꯒꯗꯤ ꯆꯥꯔꯣꯅ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯃꯔꯤꯗ ꯅꯨꯡ ꯇꯥꯔꯛꯄꯗꯣ ꯈꯤꯇꯪ ꯔꯤꯂꯦꯛꯁ ꯇꯧꯅꯕꯅꯦꯕ ꯑꯗꯨ ꯁꯤꯃ ꯆꯥꯔꯣ ꯁꯤꯗ ꯇꯣꯝꯗꯥꯏ ꯆꯥꯒꯗꯕ ꯇꯣꯝꯗꯥꯏ ꯅꯣꯟꯊꯛꯀꯣ ꯑꯗꯒꯤ ꯁꯤꯁꯤꯅ ꯁꯤ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯅꯨꯡꯗꯣ ꯉꯁꯥꯏ ꯌꯨꯔꯤꯛ ꯑꯦꯁꯤꯗ ꯈꯔ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯇꯨꯝꯁꯤꯟꯗꯣꯏꯅꯦꯕꯀꯣ ꯌꯦꯡꯁꯦ ꯅꯪꯒꯤ ꯁꯤꯇꯤ ꯁ꯭ꯀꯦꯟ ꯇꯧꯔꯣ ꯑꯗꯨꯒ ꯀꯥꯔꯁꯨ ꯁꯥꯗꯣꯛꯑꯣ ꯀꯥꯔ ꯁꯥꯗꯣꯛꯑꯒ ꯍꯌꯦꯡ ꯑꯩꯈꯣꯏꯅꯁꯨ ꯈꯔ ꯈꯤꯇꯪ ꯇꯦꯁ ꯇꯧꯕ ꯈꯔ ꯄꯨꯊꯣꯛꯑꯁꯨ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯅ ꯃꯦꯅꯦꯖ ꯇꯧꯅꯕ ꯇꯧꯁꯦ ꯃꯦꯛꯁꯤꯃꯝ ꯇꯥ ꯑꯗꯨꯒ ꯄꯤꯑꯦꯝꯁꯤ ꯋꯥꯏ ꯉꯝꯖꯔꯗꯤ ꯐꯩ ꯄꯤꯑꯦꯝꯖꯤ ꯋꯥꯏ ꯇꯥꯔꯒꯦꯠ ꯇꯧꯁꯤ ꯌꯥꯅꯤ ꯈꯜꯂꯦ ꯅꯪ ꯗꯥꯇꯥ ꯌꯥꯎꯔꯝ ꯇꯥꯔꯗꯤ ꯄꯤꯑꯦꯝꯁꯤ ꯋꯥꯏꯗꯗꯤ ꯐꯩ ꯄꯤꯑꯦꯝꯁꯤ ꯋꯥꯏꯁꯤꯅ ꯑꯣꯜꯃꯣꯁ ꯅꯪ ꯀꯚꯔ ꯇꯧꯔꯅꯦꯕ ꯄꯤꯑꯦꯝꯖꯤ ꯋꯥꯏ ꯀꯥꯔꯠ ꯄꯥꯏꯁꯦ 55 ꯑꯦꯛꯖꯥꯝꯄꯜ CMSTꯗ 50,000 ꯁꯦꯡꯁꯟ ꯇꯧꯕ ꯑꯣꯄꯔꯦꯁꯟꯁꯦ ꯄꯤꯑꯦꯝꯁꯤ ꯋꯥꯏꯗ 80 ꯃꯌꯥ ꯁꯦꯡꯁꯟ ꯇꯧꯋꯦꯕ ꯈꯤꯇꯪ ꯑꯩꯈꯣꯏꯗꯁꯨ ꯋꯥꯗꯕ ꯅꯨꯡꯉꯥꯏꯗꯅ ꯍꯥꯏꯗꯤ ꯋꯥꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯒꯤ ꯏꯌꯥꯝꯕ ꯗꯣꯛꯇꯔꯁꯤꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩ ꯏꯅꯥꯎ ꯀꯩꯅꯣꯗꯗꯤ ꯍꯥꯏꯔꯔꯣꯏ ꯔꯥꯁꯇꯗꯤ ꯍꯥꯏꯔꯣꯏ ꯀꯩꯒꯤꯅꯣꯗ ꯃꯉꯣꯟꯗ ꯑꯅꯥꯕ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛꯁꯦꯀꯣ ꯍꯌꯦꯡ ꯅꯥꯕ ꯐꯔꯦ ꯍꯥꯏꯕ ꯇꯥꯏꯃꯤꯡꯗꯣ ꯁꯤꯗ ꯒꯤꯇꯥꯔ ꯄꯨꯔꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗ ꯁꯤꯒꯤ ꯃꯐꯝꯁꯦ ꯐꯝꯃꯒ ꯅꯣꯡꯃ ꯂꯥꯞꯊꯣꯛꯈꯣꯗꯣ ꯂꯥꯎꯔꯁꯦ ꯅꯥꯕ ꯐꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯅꯥꯕ ꯐꯔꯀꯥꯟꯗ ꯆꯠꯄꯒꯤ ꯑꯩ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯄ꯭ꯂꯦꯂꯤꯁꯇ ꯌꯥꯎꯔꯤꯕꯅꯦ ꯀꯔꯝꯕ ꯏꯁꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯃꯤ ꯂꯥꯞꯊꯣꯛꯈ꯭ꯔꯣꯁꯦ ꯅꯣꯡꯃ ꯍꯌꯦꯡ ꯅꯥꯕ ꯐꯔꯀꯥꯟꯗ ꯇꯧꯔꯁꯦ ꯍꯧꯖꯤꯛꯇꯤ ꯅꯥꯔꯤꯕꯅꯤꯅ ꯃꯉꯣꯟꯗꯁꯨ ꯃꯨꯠ ꯂꯩꯔꯔꯣꯏ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯗꯤ ꯑꯩ ꯍꯥꯏꯖꯅꯤꯡꯗ꯭ꯔꯦꯕꯀꯣ ꯅꯥꯔꯤꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯅꯥꯕ ꯐꯔꯒ ꯇꯧꯔꯁꯤ ꯑꯗꯨꯒ ꯗꯣꯛꯇꯔꯗꯁꯨ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯃꯌꯥꯝꯀꯣ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯦꯀꯣ ꯁꯤꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯄꯥꯕ ꯊꯣꯛꯇꯕꯁꯨ ꯌꯥꯎꯔꯦ ꯗꯣꯛꯇꯔꯒꯤ ꯈꯨꯠ ꯊꯤ ꯀꯥꯏ ꯍꯥꯏꯅꯕꯗꯣ ꯗꯣꯛꯇꯔ ꯁꯥꯟꯇꯖꯤꯠꯀꯤꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯈꯨꯠ ꯊꯤꯕ ꯂꯩꯔꯔꯣꯏ ꯂꯣꯏ ꯄ꯭ꯔꯤꯟ ꯑꯥꯎꯠꯅꯦ ꯁꯤꯗ ꯂꯩꯁꯦ ꯌꯥꯝ ꯑꯦꯗꯚꯥꯟꯁꯅꯦ ꯑꯩꯈꯣꯏ 21st ꯁꯦꯟꯆꯨꯔꯤꯒꯤ ꯌꯛ ꯂꯥꯎꯕꯤ ꯗꯣꯛꯇꯔ ꯍꯥꯏꯔꯒꯗꯤ ꯗꯣꯛꯇꯔ ꯁꯥꯟꯇꯖꯤꯠ ꯑꯣꯏꯔꯦ ꯁꯤꯃꯤꯇ꯭ꯔꯤꯁꯦ ꯂꯣꯏꯅꯖꯕꯗ ꯍꯤꯗꯥꯛꯁꯤ ꯏꯕ ꯀꯥꯟꯗꯁꯨꯀꯣ ꯏꯕ ꯀꯥꯟꯗ ꯈꯤꯇꯪ ꯁ꯭ꯄꯦꯂꯤꯡꯒꯁꯦ ꯈꯤꯇꯪ ꯁꯣꯏꯕ ꯀꯥꯟꯗ ꯑꯣꯟꯅ ꯇꯩꯅꯕ ꯌꯥꯎꯋꯦꯕ ꯁꯤꯒꯤ ꯂꯦꯕꯣꯐ꯭ꯂꯣꯛꯁꯥꯁꯤꯟꯒ ꯍꯤꯗꯥꯛꯀ ꯂꯩꯀꯣ ꯁꯤ ꯂꯦꯕꯣꯐ꯭ꯂꯣꯛꯁꯥꯁꯤꯟ ꯀꯧꯕꯝꯒ ꯑꯩꯈꯣꯏ ꯀꯣꯛꯀꯤ ꯆꯥꯕ ꯂꯦꯕꯦꯞꯁꯤꯁꯨ ꯂꯩꯕ ꯌꯥꯝ ꯃꯥꯟꯅꯩꯑꯕ ꯑꯩ ꯄꯦꯁꯦꯟꯗ ꯐꯅꯌꯥꯝ ꯊꯥꯕ ꯌꯥꯎꯔꯝꯃꯦꯕ ꯁꯣꯏꯗꯅ ꯑꯣꯟꯅ ꯇꯩꯅ ꯄꯤꯖꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯥꯔꯃꯥꯁꯤꯒꯤ ꯁꯝꯇꯥꯏꯝꯁ ꯍꯥꯏꯗꯤ ꯀꯩꯅꯣꯗꯣ ꯍꯣꯏ ꯈꯨꯠꯅ ꯏꯕꯗꯣ ꯂꯥꯟꯅ ꯄꯥꯕꯗꯒꯤ
khang ma su ma lu hai ta patient si doctor ko ma ri ga yo ꯍꯣꯏ ꯆꯦꯗꯣ ꯅꯕ꯭ꯔꯥꯅ ꯑꯗꯣ ꯄ꯭ꯔꯤꯅꯥꯎꯁꯤꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯐ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯗꯣꯛꯇꯔ ꯈꯨꯗꯤꯡꯃꯛ ꯈꯨꯠ ꯐꯖꯧꯗꯤ ꯌꯥꯗꯦ ꯑꯌꯥꯝꯕꯅ ꯗꯣꯛꯇꯔ ꯈꯨꯏꯅ ꯍꯥꯏꯅꯔꯤꯅꯦ ꯊꯤꯕꯗ ꯑꯗꯣ ꯐꯖꯕ ꯍꯦꯟ ꯔꯥꯏꯇꯤꯡꯁꯨ ꯌꯥꯝ ꯂꯩꯀꯣ ꯗꯣꯛꯇꯔ ꯁꯥꯟꯇꯖꯤꯠꯀꯤ ꯍꯦꯟ ꯔꯥꯏꯇꯤꯡꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯅꯦ ꯏꯌꯥꯝꯕꯒꯤ ꯃꯤꯡ ꯑꯝꯇ ꯏꯕꯤꯌꯨ ꯏꯌꯥꯝꯕꯒꯤ ꯈꯨꯠꯁꯦ ꯑꯝꯇ ꯌꯦꯡꯁꯦ ꯗꯣꯛꯇꯔ ꯈꯨꯠꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯔꯥꯁ ꯑꯌꯦꯛꯄꯝ ꯑꯝꯇ ꯏꯕꯤ ꯇꯥꯔꯦ ꯏꯌꯥꯝꯕ ꯌꯥꯝ ꯀꯟꯅ ꯊꯤꯕꯗꯤ ꯑꯣꯏꯗꯕꯅꯦ ꯔꯥꯁ ꯑꯌꯦꯛꯄꯝꯒꯤ ꯌꯥꯏ ꯄꯥꯕ ꯊꯣꯛꯑꯦ ꯌꯥꯔꯦ ꯑꯩꯈꯣꯏꯅꯒ ꯁꯨꯝ ꯀꯩꯅꯣ ꯇꯧꯏ ꯗꯣꯛꯇꯔꯒꯤ ꯈꯨꯠꯁꯦ ꯑꯩꯈꯣꯏ ꯒꯣꯔꯣ 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 ꯈꯣꯠꯂ ꯏꯕꯤꯗꯣ ꯑꯗꯨꯗꯅꯦꯕ ꯄ꯭ꯔꯥꯟ ꯄꯣꯛ ꯄꯣꯛ ꯆꯥꯛꯏꯁꯦ ꯌꯥꯝꯃꯛꯄꯗꯣ ꯐꯖꯅ ꯏꯔꯛꯄꯁꯨ ꯌꯥꯎꯏꯍꯦ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗꯣꯛꯇꯔ ꯑꯣꯏꯔꯒꯁꯨ ꯃꯥꯅꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯗꯥꯒꯤ ꯋꯥ ꯅꯠꯇꯦꯕꯀꯣ ꯗꯣꯛꯇꯔꯗ ꯈꯨꯠ ꯐꯖꯅ ꯏꯔꯛꯄ ꯗꯣꯛꯇꯔ ꯌꯥꯎꯔꯤ ꯑꯗꯨꯅꯦ ꯑꯩꯅ ꯈꯨꯠ ꯑꯝꯇ ꯁꯣꯛꯀꯦ ꯍꯥꯏꯁꯦ ꯑꯩ ꯏꯌꯥꯝꯕ ꯁꯥꯟꯇꯖꯤꯠꯁꯨ ꯈꯨꯠ ꯐꯖꯕ ꯆꯤꯡꯉꯦ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯃꯊꯛꯇ ꯈꯨꯠ ꯐꯖꯕꯁꯤꯒꯤ ꯃꯊꯛꯇ ꯄ꯭ꯔꯤꯟ ꯑꯥꯎꯠ ꯑꯣꯏꯅ ꯇꯧꯔꯒ ꯄꯤꯔꯦ ꯁꯤꯗꯤ ꯄꯨꯔꯥ ꯇꯣꯇꯦꯂꯤ ꯋꯥꯈꯜꯗꯁꯨ ꯆꯤꯡꯅꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯁꯤ ꯂꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯕꯣꯜ ꯂꯦꯇꯔꯗ ꯂꯣꯏ ꯏꯔꯤꯕꯁꯤꯡꯁꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯣꯕꯥꯏꯜꯗ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯃꯣꯕꯥꯏꯜꯗ ꯂꯥꯛꯄ꯭ꯔꯥꯅ ꯋꯥꯆꯦꯞꯇꯔꯥ ꯂꯥꯛꯇꯣꯏꯁꯦ ꯅꯠꯇ꯭ꯔꯒ ꯀꯩꯗ ꯑꯣꯀꯦ ꯃꯦꯁꯦꯖꯇ ꯂꯥꯛꯀꯗꯣꯏꯕ ꯀꯃꯥꯏꯅ ꯏ Hello Raj, hope you get well under my care. ꯃꯦꯁꯦꯖꯇ ꯑꯩꯈꯣꯏꯒꯤ ꯋꯤꯁ ꯍꯥꯏꯇꯥꯔꯦꯅꯦ sida click to one sai si chap chan phang ne ลิงก์ꯇꯨꯗ ꯆꯪꯉꯒ ꯆꯪꯉꯨꯅꯦ ꯑꯝꯇ ꯍꯪꯕ ꯌꯦꯡꯁꯤꯅꯦ ꯂꯤꯡꯛꯇ ꯀ꯭ꯂꯤꯛ ꯇꯧꯔꯦ ꯃꯦꯁꯦꯖꯇ ꯋꯥꯆꯦꯞꯇ ꯊꯥꯔꯛꯄꯁꯤꯗꯀꯣ ꯑꯗꯨꯒ PDF ꯂꯥꯛꯇꯣꯏꯔꯥ pdf ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯂꯥꯛꯀꯅꯤ ꯋꯦꯕꯁꯥꯏꯠ ꯋꯦꯕꯁꯥꯏꯠ ꯍꯥꯡꯗꯣꯛꯑ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯣꯀꯦ ꯊꯣꯛꯂꯛꯑꯦ ꯁꯤ ꯂꯩꯇ꯭ꯔꯁꯨ ꯌꯥꯏ ꯁꯤ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯁꯤꯅꯦ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯏꯟꯇꯔꯅꯦꯠꯀꯨꯝꯕ ꯌꯥꯗ꯭ꯔꯒꯁꯨ ꯁꯤꯁꯤꯅ ꯁꯞꯄꯣꯔꯠ ꯑꯣꯏꯔꯒꯁꯨ ꯏꯟ ꯀꯦꯁ ꯁꯤꯁꯦ ꯌꯨꯝ ꯂꯩꯍꯧꯔꯦ ꯍꯤꯗꯥꯛ ꯂꯩꯐꯝꯗ ꯆꯠꯂꯦꯅ ꯈꯜꯂꯣ ꯁꯤꯗ ꯑꯗꯨꯝ ꯌꯦꯡꯉ ꯌꯥꯔꯦ ꯖꯨꯝ ꯇꯧꯕ ꯌꯥꯔꯦꯀꯣ ꯑꯩ ꯄꯔꯁꯅꯦꯜꯂꯤꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯖꯨꯝꯗꯤ ꯇꯧꯔꯔꯣꯏ ꯑꯗꯣ ꯁ꯭ꯋꯥꯏꯁꯤꯗ ꯁꯨꯝ ꯌꯦꯡꯉꯨꯅꯦ ꯁꯤ ꯃꯤꯠ ꯎꯗꯦ ꯍꯥꯏꯔꯒꯁꯨ ꯈꯔ ꯆꯥꯎꯅ ꯖꯨꯝ ꯇꯧꯒꯦꯁꯨ ꯌꯥꯔꯦ ꯁꯤꯗꯤ ꯖꯨꯝ ꯌꯥꯝ ꯆꯥꯎꯅ ꯇꯧꯔꯝꯃꯤ ꯂꯣꯏꯅꯃꯛ ꯎꯔꯦꯗꯅ ꯔꯥꯖ ꯅꯨꯡꯉꯥꯏꯅꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯤꯌꯨꯅꯦ ꯁꯤꯗ ꯗꯣꯛꯇꯔ ꯁꯥꯟꯇꯖꯤꯠꯅ ꯄꯤꯕꯤꯔꯤꯕ ꯁꯥꯔꯚꯤꯁꯁꯤꯗ ꯔꯥꯖꯅ ꯏꯁꯥꯗ ꯐꯥꯎꯕꯤꯕꯗꯣ ꯑꯝꯇꯪ ꯊꯝꯕꯤꯌꯨꯅꯦ patient amana pamdo adu field of our heavy hani hidak do wa tha da di khadi ꯌꯥꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯕꯁꯦ clear odo kha wat do ni sum khadi and isang do do na te du hai boy hai du da sai no ai ta satisfied ꯑꯣꯏꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯗꯣꯛꯇꯔ ꯁꯥꯟꯇꯖꯤꯠꯀꯁꯨ ꯑꯩꯈꯣꯏ ꯁꯤꯡꯃꯩꯇ꯭ꯔꯤ ꯃꯥꯏꯀꯩꯗ ꯋꯤꯁ ꯄꯤꯖꯔꯤ ꯃꯌꯥꯝꯒꯤ ꯇꯨꯡ ꯀꯣꯏꯅ ꯁꯦꯕꯥ ꯇꯧꯕ ꯉꯝꯕꯤꯕ ꯑꯩꯈꯣꯏ ꯑꯋꯥ ꯇꯥꯔꯕ ꯃꯌꯥꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯕꯨꯁꯨ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯔꯤꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯗꯣꯛꯇꯔꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡꯗꯁꯨ ꯉꯝꯖꯕ ꯂꯦꯚꯦꯜꯗ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯣ ꯑꯅꯥ ꯂꯥꯌꯦꯡꯕ ꯍꯥꯏꯕꯁꯤꯗꯕꯨ ꯅꯨꯄꯥꯒꯤ ꯑꯦꯅꯤ ꯐꯤꯅꯨꯡꯒꯤ ꯂꯥꯏꯅꯥꯁꯤ ꯃꯐꯝꯁꯤꯗ ꯂꯥꯌꯦꯡꯕ ꯌꯥꯔꯕꯅꯤ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯃꯊꯛꯇ ꯗꯥꯏꯖꯦꯁꯇꯤꯚꯀꯤ ꯑꯣꯏꯕ ꯍꯪꯉꯛꯑꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯌꯨꯔꯤꯅꯔꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯏꯁꯤꯡ ꯃꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯅꯨꯄꯥꯒꯤ ꯂꯥꯏꯅꯥ ꯑꯦꯅꯤ ꯑꯗꯨꯝ ꯂꯣꯏ ꯇꯥꯟꯅꯕ ꯌꯥꯅꯤꯀꯣ ꯅꯨꯄꯥ ꯑꯣꯏꯕꯅꯤꯅ ꯂꯣꯏꯅꯃꯛ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯗ ꯅꯨꯄꯥꯒꯤ ꯂꯥꯏꯅꯥ ꯇꯥꯟꯅꯔꯨꯕꯗꯤ ꯌꯥꯕ ꯅꯠꯇꯦꯗꯅ ꯑꯗꯨꯅ ꯅꯨꯄꯥꯒꯤ ꯑꯦꯅꯤ ꯂꯥꯏꯅꯥ ꯇꯥꯟꯅꯕꯤꯒꯦ ꯍꯥꯏꯇꯥꯔꯁꯨ ꯗꯣꯛꯇꯔꯁꯤ ꯂꯥꯛꯄꯤꯔꯦ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯅ ꯄꯨꯡ 4ꯗꯒꯤ ꯍꯧꯕꯅꯦ ꯑꯦꯄꯣꯏꯟꯃꯦꯟꯁꯦ ꯑꯗꯣ ꯑꯌꯨꯛꯀꯤ ꯃꯇꯝꯅ ꯄꯨꯡ 6:30ꯗꯒꯤ ꯍꯧꯔꯒ ꯄꯨꯡ 8 ꯐꯥꯎꯕꯗ ꯅꯠꯇ꯭ꯔꯥ ꯁ꯭ꯇꯣꯃꯥꯛ ꯑꯦꯟ ꯂꯤꯚꯔꯒꯤꯁꯨ ꯌꯦꯡꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯌꯦ ꯌꯦꯡꯗ꯭ꯔꯦ ꯀꯤꯗꯅꯤ ꯑꯦꯛꯁꯄꯥꯔꯠꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯥꯝꯕꯁꯦ ꯔꯦꯀꯣꯔꯠ ꯂꯩꯕꯅꯤꯀꯣ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯍꯤ ꯑꯃꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯎꯊꯣꯛꯇ꯭ꯔꯦ ꯍꯟꯖꯟ ꯍꯟꯖꯟ ꯇꯥꯃꯟꯗꯅ ꯃꯌꯥꯝ ꯑꯃ ꯂꯥꯎꯊꯣꯛꯈꯤꯗ꯭ꯔꯦꯕ ꯑꯦꯋꯥꯔꯗ ꯐꯪꯉꯒꯁꯨ ꯑꯦꯋꯥꯔꯗꯁꯦ ꯇꯣꯏꯅ ꯐꯪꯉꯁꯨ ꯏꯀꯥꯏꯗ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯦꯅꯤꯋꯦ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯑꯩ ꯏꯅꯥꯎꯁꯤꯅꯁꯨ ꯀꯪꯒ꯭ꯔꯦꯆꯨꯂꯦꯠ ꯑꯝꯇꯪ ꯇꯧꯕꯤꯔꯣ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯄꯔꯦꯁꯟ ꯈ꯭ꯋꯥꯏ ꯌꯥꯝꯅ ꯀꯟꯖꯤꯀ꯭ꯌꯨꯇꯤꯚ ꯌꯔꯁꯅꯤꯀꯣ ꯃꯥꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯅ ꯇꯧꯕꯤꯔꯤꯁꯦ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯃꯇꯨꯡꯗꯁꯨ ꯍꯦꯟꯅ ꯃꯌꯥꯝꯒꯤ ꯂꯩꯔꯤꯕ ꯄꯦꯁꯦꯟ ꯃꯌꯥꯝ ꯊꯥꯖꯕꯤꯗ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯅꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯥꯅꯦ ꯃꯣꯏ ꯃꯌꯥꯝ ꯂꯥꯛꯄꯤꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯀꯩꯝꯇ ꯍꯩꯔꯣꯏꯗꯣꯏꯅꯤ ꯄ꯭ꯂꯁ ꯑꯩꯒꯤꯁꯨ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯩꯕꯒꯤ ꯍꯥꯏꯇꯥꯔꯦ ꯍꯩꯇꯕꯒꯤ ꯑꯃ ꯄꯤꯗꯣꯏꯅꯦꯕ ꯑꯦꯕ꯭ꯔꯤ ꯄꯦꯁꯦꯟꯁꯦ ꯑꯗꯨꯝ ꯑꯔꯨꯕ ꯃꯌꯥꯝ ꯂꯥꯛꯄ ꯈꯣꯠꯄꯁꯤꯗ ꯑꯗꯨꯝ
ꯇꯝꯕ ꯍꯥꯏꯕꯗꯤ ꯁꯨꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯦꯕ ख्वाइदगी मरुइबसी पेशेंटसिना डॉक्टरसिबु थाजरगा डॉक्टरसिगी मनाक्ता लाकपम चंगे नंबर 1 थाजबु थाज तारदी 50 मोर देन हाफ द विक्ट्री होय हाफ द विक्ट्री ला हाइनरी ने थाजद्रगदी हिदाक फनेम फबा थारगसु यारो याय बामा अद डॉक्टर सिदा मसागी पोटेंशियल अमा लई मसादा क्वालिटी म यावरी डॉक्टर याम पसांतजे सिदा मीबु थाजन बया ngamba मीबु हरावन ngamba मी एनी अनाबा से लाक मतम दे डॉक्टर सांतजी कवाई सागदी माना अल्ट्रासाउंड येगदी और माना हिदाक पु थारगदी फनी हाबगी थाजबा पीबा ngami simak डॉक्टर सिना अखोय हेना हेना तुंगदसु माइ पालकनबगी अदुगुंबा अखोय क्वालिटी मदि ओइरी अखोय दि माइ पाकपियो सिदा खतने दुगा मतुंगदसु डॉक्टर ना अखोय मणिपुर की मियामगी मखाताना तुंग कोइना नाबा येक्तबा अमता यावदना हाइतारे सेवा तोबा ngamiba si खतने अखोय साइते विस पिजनिबा दो डॉक्टर ngasi अखोय सिमेट्री से अप्रोच तौजरुबदा या आइगे इनाव रास की दमकता अवाबा खरा से अखोय द शेयर तौबिरकपदगी ए फरे दुदि अखोय सिमेट्री से टीम मेंबर्स उबिबा याम सांतजित लई महाकी माता चटलसी दुगा यामनसु येंगहलसी ना हाइजरु मतम यामनसु सागी पुंगन खतनगा चेनबिरकलगा ए लाए 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 रासु आइगिसु फेवरेट आर्टिस्ट नि सिंगर नि हाइदा तापिरकपा हेन लाइव फबनि हाइ तारे याम नुंगाय थैंक यू सो मच ngasi लाइव से मतंग टेंशन जगे मैम बंको न खुरुमजरी दुगा रासु थुना यांग ना फरो मतुंगदा काटुसु सेमो